Kangchup Sirubu Lanbung Onthok Pigano Manipur Thokli Bairang Asida Kangpokpi District Manung Dalariba Kangchup Siru Kulasigi Miyamgi Ingtapa Pamzaba Kunjasingi Minungsi Yang Biraga Kulasibu Lanbung Onthok Pigano Haina Kangchup Siru Village Authority na Pongdorokle Village Authority Asigi Chairman Chief Ellen Thangana Kuyek Piduna Thadorok Pachero Lamana Hai Haukiba Me Ahumdagi Kangawdana Haurakiba Lan Asina Maram Oiragang Ngasidi Kangchup Siru Lanfam Oire Yum May Chakibang Lantum Mang Takibang Nong May Maruna Pan Badagi Yum Kaya Jinga Hobana Chingbala Ikrabane Haukiba Chahigi December Kuntraga Matoya Masung Chahi Sigi Ahan January Dang Numit Nini Chup na Kangchup Siru Dang Akan Mamong da Kutok na Bagi Togdok Toke Masina Maram Oiraga Kangchup Siru Gi Miyam Yum da Laibangam da Bagi Pibam da Awaba Mayok na Re Kangchup Siru Kulasi Kanagumba Matanangak Senba Laitre Loidan na Kullasigi Miyam Yamna Chamna Miyamgi Minungsi Makada Hingjavane Kullasi Nakalani Maki Marakta Laiba Oibana Kudong Tiba Si Mayok na ba Oiramba Yai Adubu Ingta Papamba Siru Purup Amani Haibagi Minungsi Yang Biduna Kangchup Siru Gi Lamanungda Nong May Kap na Bagi Thawong Si Makata na Sathavigano Uniform Selaga Kuta Kulay Pairaga Kanagumba Matana Kullasi da Satpigano Miyamgi Amadi Laingaki Minungsi Makada Kullasigi Miyam Ing na Chik na Palhanbiyo